Supreme Court na khangan khibagi matungin na nupisu NDA da admit tawba yaraga ne puwari oigadaba khongthang amada nupibu National Defense Academy NDA da admit tawraga ni haina center na ngasi Supreme Court ta haikre masi India gi Armed Forces ta permanent commission tawnabagi ne adum oinamak laingak na hai NDA course da nupi yahon bage wafam se thabak to onthokna bahonabada guidelines sing sembada matam khara di changane Supreme Court na center da September kunda masigi paukhum pirakna bahai khe nupi bu NDA da yahon naba warep loba Armed Forces ke phirep ase aikhoina yamna pellei aikhoina khangi nauna semdok pai base nongmada hekta ngamba nate laingak na process tawba duga tawgadaba thabaki kayat yathokna bagi matangda Supreme Court na nupi bu NDA da loba duga Naval Academy exam yawba yanabage petition amagi hearing da haikibane Armed Forces na maru aiba thogdang lowri adubu Forces ta gender equality gi damak tangai fadana tawgadaba yamna leiri haina Justice SK Cole aduga Justice MM Sundares na haike ngasigi hearing adu Supreme Court na singthaningai oiraba interim order ama pikraba matung tha amagi matung dane interim order aduda NDA admission exam da nupisu phamba yagani haikibani madu November 13 da reschedule tawbane Lilong SDO mai thabada chenaba phagatlo office hongba yaroi tha asigi amagi ahingda Lilong usoi pokbida laiba Lilong SDO office mai tharambada nungaitaba phongdokladuna hiram sida chenaba sing athubada phagatuna logi matik chaba dandi PBU hairaduna hairiba office asi atop maphamda hongdokpiganu hainasu Lilong Bazar Development Club LBDC gi cherol amana phongdorokle club asigi Publicity and Information Secretary Imran Khan Makak mayumna khuyak piba cherol asin hai laibak thiba thokdok asi kanagumba kharagi thawin sindage tawgi haina tawkhibani haina lowe mara laiba sing athubada phagat kadabani haide Lilong SDO office asi Thobal DC complex ta hangdokhibada maikai asomge miyamna sathok chasin amade akhang khangda hangbage khudong chaba leitabana awaba mayok nare haidaduna lisang sina leraglabo office asi hongningba matamda hongdokpa yaroi mafam masida adumak thambiyu hainasu mari leinaba singi pungning chingsilakle Myanmar dagi senthorokpa sing ADC Morena affidavit piraga birth certificate pirabara aikhoigi paumina phangba yamna thajaba yaba source amada hauji Myanmar da chawno irang leiduna umkhanari basiga mari leinana laibak aduda leiramba miyoi kaya ama Myanmar dagi Moreda chensilakpagi singnaba leirei paw asina makha taraduna laibak aduda leiramba miyoi kaya ama maruoina kuki sing Moreda chensilaktuna makhoi Manipur gi Moreda pokpani haibage affidavit adu Moregi ADC dage lauraga mari leinaba health department dage doctor sing dagi birth certificate haibadi pokpagi certificate lobagi chingnaba leirei nongmada miyo yankhai dagi tadana maruoina kuki singna Myanmar dagi chensilaklaga hairiba certificate sing adu lobagi thabak chatharakibane source asina makha tana phongdorokpada matau karamna Myanmar dagi chensilakpa singda affidavit piraga birth certificate piribano haibase Moreda leiba praja kayada angakpa poknare sarkar gi maike dagi phibam ase yangsilhaudrabade chensilakpa kayana Moreda kiningai oibagi phibam ama lakpa yai haire Hill Area Committee gi member Nipan gi order Handokhre Manipur Legislative Assembly gi speaker Y Khemchana tha asigi amada Hill Area Committee gi anoba member Nipan L Ramesor Kairau Kendra TH Joy Kishan Thangmaiban Kendra Karam Siam Langthabal Kendra Thoksom Radesiam Hairok Kendra N Loken Nambol Kendra K Megachandra Wangkhem Kendra hairiba MLA sing asina anoba committee oina hapsinanaba thokibo order adu chanakhidre hiram asigi matangda Manipur Legislative Assembly gi secretary K Megajina order ama thoktuna hiram asigi matangda stakeholder singi apambagi matungina withdraw tawre haire Chief Minister na JITK Sakhau metric ton tara flag off tawkhre thabak suningba miyoi singna sel leite haibagi waningai leite Biren Chief Minister N Biren haikre thabak suningba miyoi singna sel leite haibagi waningai leite paliba lengak asinasu startup program na chingba paikhatuna thabak suningba miyoi kayada loan piduna mapan lamdagi pusilakpa haira manamasing nga na chingba kaya ngasidi lamdam asigi pothok singna mahut sinaraktuna miyamna pamna chanaba hengalakle wafam asi Pune amadi Bengaluru da organic outlet ani hangdokpaga loinana Europe ta thanaba GITK chahau metric ton tara thakibage flag off tawbagi thoramda mahakna phongdokhibane mahakna makha taraduna lamdam asida miyam haithoi singthoi bo oi afaba lamdam ama oinaba honabada masa masagi mathau masak khangna honasi
lamdam asigi puthokliba pothok-singna marang kaina chaba phangjare. Covid pandemic manungda mapan lamda lupa crore 69 lomgi potsing thadokpa ngamkhe. Pumnamaksi lawmisingi hotnajamalne Manipurda phangliba potsai-singna atopa state-singdagi tonganba mahau leiba heli haikhe. Mission Organic Value Chain Development for Northeastern Regional gi makhada Chief Minister gi Secretariat ngasi ayuk pangthokiba thauram asida Agriculture Minister Olukhoi Additional Secretary P Baifai na chingba kaya saruk yakhi hairi. Electricity Department ki employee singna taret suba pe pigadabani haina protest tawkhre. MSPCL MSPDCL Manipur Electricity Employment Union amasung MOA gi apunba employee singna taret suba ROP 2019 chanahanaba taksilladuna JSC ama semkhibaga loinana series 9 na strike chathanaba sem saba haukhre. Ngasi Kaisampat Powerhouse mamangda apunba JSC ama semkhibaga loinana wakat mifam phamduna protest tawkhre. Protest adu da saruk yaraduna JSC gi convener Takhelambam Syamanandana phongdokhibada matam kayagi mamangdagi government ta tanduna lakpa ROP 2019 haina khangnaba taret suba PSC implement tawbinaba mari lainaba authority da tanaduna lakhibane. Adubu ngasi phawba tabi dabadagi hayengdagi hauna prepaid counter sing thingba solon bagi thabak chatharagane loinana makha tana tha asigi taradagi ceasewalk strike chatharagane amadi mai yakhidaba matamda maintenance ki thabak pumnamak leplagani haina phongdokhe. PWD gi chief engineer gi changpham solon sinduna changhan khidre. Regular karmachari sing mapanda hoidoktuna thabak tawhan khidre. Tha taragi khusumal pibidraba PWD gi work charge casual amadi master role employee singna makhoi gi pifam thokpa tha taragi khusumal pithokpiyu haiba dabi tawduna changsilakpa khongjang gi saruk ama oina ngasi PWD gi chief engineer oidiba temba gi changpham gi sartar solon sin baga loinana mahaki thongjin mapanda employee sing wakat mifam chathakre. JSC of PWD Manipur AMPWD EWA amadi TMPWD EWA ge apunba body na changsilakpa khongjang gi saruk oina ngasi PWD ge regular employee pumnamak ka manungdagi hoidoktuna office work tahonkhide. Loinana employee singna athubada tha taragi khusumal pithou chief engineer na tumina laisinba yaningde haiba kholaw laukhe. Employee singna changsiliba khongjang asida thorokpa phattaba khudingmak chief engineer gi daita oigadabane. Numit nini suraba phawbada head of department gi kariguma response amada pirakpa leitre. Tha tara hena work charge casual master role gi tolop phangdabada chief engineer na khangjinadana tumina laisinba sibu condemn tawi haina JSC asina press ta thadorokpa cherol amana haide. Laumi singna Bisnupur DC office mamangda wakat mifam chathakre. Laumi singi phangpham thokpa dabi kaya yauba memorandum DC gi khuthangda PM da pisinkhre. Bharatiya Kisan Sangha gi makhada Manipur Kisan Sangha Manipur branch Bisnupur district ke laumi singna ngase Bisnupur DC office ki mamangda laumi singna sahi kaya gi mamangda ge tanduna laklaba tongan tongan ba davi sing thabak oina pangthok pide haiduna wakat mifam chathabaga loinana laumi singna taliba maram chaba dabi sing athuba matamda thabak to onthok piyu haina Bisnupur DC ki khuthangda Bharat ki Prime Minister Narendra Modi da ngasi memorandum pisinkhre. Ngasi Kisan Sangha Manipur branch Bisnupur district ke laumi chamaga yankhai romna DC Bisnupur gi office mamangda makhoi gi tongan tongan ba dabi thabak to ontho u haiba play card kaya paiduna rally chalaba matungda wakat mifam su DC office mamangda chathakhi. Loinana Bisnupur DC hakthengna unaduna laumi singna taliba dabi thabak to ontho u haina DC gi khuthangda Prime Minister da memorandum pisinkhre. Bharat Kisan Sangha Manipur branch ki lusingba ma oiriba kumbi dage samu sabaga pausi asiga wari sanaba matamda phongdokhibade laumi singna puthokpa hojik phaugi court ta leiriba phogsing laingakna matik chaba mamal piduna leibiyo laumi singda har matam chana niyom chumna phanganbiyo lau salaga uzariba laumi singna phangpham thokpa matik chaba haksing phanghallu haina matam kharagi mamangda Bharat ki Prime Minister da memorandum pisinkhre. Adubu thabak oina hojik phauba onthok pidri haire mahakna hai ngasi laumi singna wakat mifam khongjang changsin baga loinana Bisnupur DC ki khuthangda laumi singna taliba dabi sing ase thabak to onthok piyu haiduna Prime Minister da memorandum pisiliba ase numit 10 gi manungda thabak oina onthok pina ba haijare. Karigumba numit 10 gi manungda thabak oina onthok daba tarabade Bisnupur district ki laumi singna makhal makha kaya gi akan makhongjang kaya democratic oiba mawongda lamdam asigi laumi mayam ga kusam naraga changsinana basu sem sare haire.
Mahakna hai ngasi Bisnupur DC unaduna memorandum pisinba aduda DC gi maikaidagi laumising na taliba dabi sing ase thabak to onthoknaba paikhatpa yaba thabak paikhatnaba DC gi maikaidagi honagani haina thajaba su pirakhi aroibada tabidi bapumnamakpu thagatjari